Hello guys. Ado mayam hojise pun terapurdaneba. Ado ai lok thunge nahan isingda lakhe ju ai bichari sanoi hojipudi kena tawna kolu lu thokdana loidana change hoji yoki thabagona change ji breakfast kitang sarani dui mathungda dum keke tawwa dum walake Anteng yang ngalaunya kati itu, nuba, ujadri nih. Hah? Ôi ma diêm diêm kìa. Khuya đang yang nganya. Mama san nuba. Kozi pukri yang siada nga para kamu yang halake ko pukri jauh bane apa ja khara le me khara do tek khare ri loina wal tok chale ada nga para kamu yang halake nga me am le ba ko mukanga 1 hour later ga phen le se phen ji hojik ta pali ne bane phen ni na hang le palam de ba do ai phen pan ba do ai ut pa ngam da de hadi sangoi de le man ba pen se se pan challe asi chakchang ji ba ko hipin ya ba se ai gi chakchang oi dui ne ba num nungai te na ne akoi gi mafam ji ga dum tum me ba ne la ga dum ra nong dan di pen pan da le yam ola gre to ngasi di pen ji pan challe na ma yang hojia makne san pun ba satli ne ba ayukki asi loraga nga phaba jing halakni abado mobile se mang pai raga chatle ai do chatpa ngamdare ba lekhum yam pi lebane ko da sando hingonda pulame sina turen ji ngoi lama imai imai loina chawre isinga pi thalle ai asina khoi gi hingol ne aba turen mana ka leiba hingol do khungban taka hingol na haina bado adu hingol do ne aba ko asida san punjalle mafam ji fajadra jik mak lae sina khogi lambi ne ba sonda uri sina lawbuk ai je lon thang ba sina su pukhi ne sina khogi get sauna khaba ne ba ko gari cha chang ba jana baina 2 hours later ai di nga pha bai thok le ba angang ji makhong je jeng ne pithu bi ne Jit anh nhớ năng buồn em mong na na ro pa video nang ge do phare e mama ara no phare thokle ke ara hulai no no grab sing thokle ya sitare la hula ko da nga sing da phare je me ate pau pau nang ohum lei ba ko ko iche man iche am de gi moji mohum da chara mo ga pi hi pan asina ne thoinu ga na bi ga da am piram ase ai huji cham thoni asigi se achawo chawo se si jengu se sigumba achawo chawo je khando gane mabung mela gane jai thoni ba re khara khangna ngaurani jai ba du su holake ba sangoi da jai duini ba asiga leire achawo do khando e asina thong bagi ne ba da mabuk se me thoni mabuk se marum mata changne dingdo ado asigi mabuk simo asigi se thawo hingba khara hapchalaga doigi thum tawraga ne ngauraga chaduine ba yemudu marum changi sijeng adai uji mai hogalurani asida hogattoine ba hawa khara hijalani asia kerosene leire do hawa khara hijalani uma tagre ne duga mai hogalani jik mai hogalani Smaina ko makhong je khara khara lok thok pi rage degi sing mo hapchalane ba ai su ku ire ba ai gi jum da su ipam da su kano tore di gas mai da smaina thong da bane ne ko mai gi thabak sam na kano tore ba to smaina hape ko ahan badane upi ta handine ba ai maitan ta handoine ba aduna du asigi upi sing je thajalaga ne ai mitan ta halaga nga si jai dine ba
ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯅꯦꯕ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯆꯥꯔꯅꯤ ꯑꯗꯨ ꯃꯊꯪꯗ ꯊꯕꯛ ꯂꯣꯏꯁꯤꯜꯂꯅꯤ ꯃꯕꯨꯡ ꯃꯦꯠꯇ ꯍꯧꯒꯠꯈꯔꯦ ꯌꯥꯝ ꯌꯦꯡꯉꯣ ꯃꯩꯇꯥꯟ ꯇꯥꯍꯟꯕꯗꯣ ꯁꯨꯃꯥꯏꯅ ꯆꯥꯛꯑꯦꯕ ꯉꯥꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯁꯤ ꯖꯥꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦꯕ ꯐꯖꯗ꯭ꯔꯥ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯁꯤ ꯉꯥꯁꯦ ꯖꯥꯏꯔꯅꯤ ꯃꯩ ꯅꯝꯊꯤꯔꯅꯤ ꯉꯥꯗꯣ ꯃꯩꯗ ꯆꯠꯇꯣ ꯁꯣꯝꯖꯥꯏꯗ ꯃꯩ ꯌꯥꯎꯗꯦꯅꯨꯕ ꯈꯔ ꯃꯨꯜꯂꯦꯕ ꯑꯗꯣ ꯃꯨꯜꯂꯦ ꯍꯥꯏꯁꯦꯀꯣ ꯃꯈꯥ ꯊꯪꯕꯁꯦ ꯀꯥꯁꯟꯈꯤꯗꯣꯏꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤꯁꯦ ꯆꯨꯝꯅ ꯁꯨꯃꯥꯏꯅꯅꯦ ꯈꯔ ꯄꯦꯠꯇꯤ ꯄꯦꯠꯂꯦꯕꯅꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯄꯦꯠꯂꯒꯁꯨ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪꯒ ꯑꯣꯟꯊꯣꯛꯑꯒꯦꯕ ꯑꯍꯥꯟꯕꯒꯤꯗꯤ ꯃꯩ ꯈꯔ ꯊꯥꯔꯒ ꯁꯤꯒꯤꯁꯦ ꯀꯪꯍꯜꯂꯤꯅꯦꯕ ꯑꯗꯣ ꯑꯁꯤꯡꯈꯛ ꯑꯣꯟꯊꯣꯛꯑꯦꯕ ꯑꯗꯣ ꯑꯇꯩꯗꯨ ꯑꯃꯨꯛ ꯀꯣꯟꯅ ꯑꯣꯟꯊꯣꯛꯀꯅꯤ ꯌꯥꯗꯦꯕ ꯅꯞꯄꯤꯕꯅꯦ ꯉꯥꯗꯨ ꯌꯦꯡꯉꯣ ꯑꯁꯤꯡꯈꯛꯇꯤ ꯃꯨꯜꯂꯦꯕ ꯃꯨꯟꯕꯁꯦ ꯑꯁꯤꯒꯤꯁꯦꯅꯦ ꯁꯤ ꯑꯗꯨꯝ ꯃꯩ ꯆꯤꯂꯤ ꯊꯥꯔꯒ ꯖꯥꯏꯗꯣꯏꯅꯦ ꯃꯩꯁꯦ ꯃꯨꯠꯈꯔꯦ ꯑꯗꯒꯤ ꯃꯆꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅꯅꯦ ꯃꯆꯨꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯩꯇꯥꯟ ꯑꯃꯨꯛ ꯖꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯔꯦ ꯁꯤꯡꯖꯨ ꯈꯔ ꯂꯩꯕꯤꯔꯦ ꯃꯥꯅ ꯆꯥꯛꯁꯨ ꯅꯨꯡꯉꯥꯏꯅ ꯆꯥꯍꯧꯗ꯭ꯔꯦꯕ ꯅꯨꯡꯊꯤꯟꯗ ꯑꯩꯁꯨ ꯆꯥꯛ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗ ꯃꯥꯅ ꯁꯤꯡꯖꯨ ꯈꯔ ꯂꯩꯕꯤꯔꯛꯑꯦ ꯃꯣꯇꯣꯔ ꯆꯥꯎꯗꯣꯏꯅꯨꯕ ꯍꯥ ꯃꯣꯇꯣꯔ ꯆꯥꯎꯗꯕ ꯃꯥꯜꯂꯦ ꯑꯣ ꯌꯥꯎꯏꯅꯦ ꯃꯣꯇꯣꯔ ꯁꯨꯛꯀꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯑꯗꯩ ꯕꯖꯥꯔꯗ ꯂꯩꯍꯧꯗ꯭ꯔꯥ The next day. ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯦꯕꯀꯣ ꯑꯁꯦ ꯃꯄꯥꯁꯦ ꯅꯥꯄꯤ ꯍꯧꯔꯦ ꯑꯗꯣ ꯑꯗꯨꯝ ꯅꯣꯡ ꯇꯥꯕꯗꯨꯒꯅꯦ ꯀꯥꯛꯐꯩ ꯈꯔ ꯑꯗꯨꯝ ꯊꯣꯛꯏꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯅꯥꯄꯤꯁꯦ ꯐꯣꯏꯔꯤꯕ ꯀꯩꯅꯣ ꯁꯔꯛꯇ ꯃꯥꯅ ꯚꯤꯗꯤꯑꯣ ꯂꯧꯅ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯈꯪꯗꯦꯕꯅꯦ ꯃꯥ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯍꯥꯏꯗꯣ ꯀꯣꯟꯅ ꯈꯪꯕꯩ ꯋꯥꯅꯤ 6 hours later. ꯑꯃꯨꯛ ꯉꯥ ꯐꯥꯕ ꯆꯠꯂꯅꯤ ꯄꯨꯈ꯭ꯔꯤꯗ ꯑꯁꯤꯗ ꯑꯇꯥ ꯂꯩꯔꯦ ꯑꯇꯥꯁꯤ ꯌꯦꯡꯉꯣ ꯒꯣꯂꯤꯔꯦꯕ ꯑꯁꯤꯒꯤ ꯑꯇꯥꯁꯦ ꯃꯇꯨꯝ ꯇꯧꯔꯒ ꯈꯣꯏꯁꯤꯗ ꯑꯣꯝꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯗꯣꯏꯕ ꯑꯗꯨꯒ ꯑꯁꯤꯗ ꯃꯤꯁꯤ ꯂꯩꯖꯍꯧꯕ꯭ꯔꯥ ꯃꯌꯥꯝ ꯊꯧꯔꯤꯁꯦ ꯂꯨꯞꯅꯕꯒꯤꯅꯦꯕ ꯁꯤ ꯃꯤꯁꯤꯁꯦ ꯇꯧꯔꯒ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯗꯣꯏꯅꯦꯕ ꯑꯗ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯀꯃꯥꯏꯅ ꯐꯥꯒꯦ ꯍꯥꯏꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯂꯪꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁꯦ ꯂꯨꯄꯥꯏꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯊꯨꯞꯆꯟꯗꯣꯏꯕ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯗꯗꯅ ꯊꯣꯛꯂꯛꯏꯅꯦꯕ ꯅꯨꯡꯁꯥꯗꯤ ꯁꯥꯏꯌꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪꯈꯤꯗꯣꯏꯅꯦꯕ ꯃꯌꯥꯏꯗ ꯃꯥꯃꯥ ꯆꯦꯟꯗꯦ A few moments later. ꯃꯌꯥꯝ ꯂꯧꯕꯨꯛꯇ ꯐꯝꯃꯤꯕ ꯅꯨꯡꯁꯤꯠꯁꯦ ꯌꯦꯡꯉꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯦꯡꯉꯨꯗꯨ ꯄꯨꯈ꯭ꯔꯤꯗꯨ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯃꯤꯕ ꯅꯨꯡꯁꯤꯠ ꯎꯔꯨꯔꯨ ꯁꯤꯠꯂꯅꯅꯦ ꯁꯝꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯣꯛ ꯂꯨꯏꯕ ꯅꯣꯡ ꯇꯥꯏꯌꯦꯕ ꯑꯗꯣ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯕ ꯃꯇꯝꯗ ꯅꯣꯡ ꯑꯣꯔꯣ ꯍꯩꯊꯔꯦꯕ ꯑꯗꯩꯅ ꯑꯗꯨꯝ ꯅꯣꯡ ꯇꯥꯔꯁꯨꯅꯦ ꯉꯥ ꯐꯥꯕꯗꯣ ꯂꯦꯞꯇ꯭ꯔꯦꯕ ꯑꯗꯨꯝ ꯈꯣꯏ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩꯅ ꯅꯨꯡꯉꯥꯏꯕꯅ ꯉꯥ ꯐꯥꯕꯗꯣ ꯉꯥꯗꯤ ꯑꯃꯨꯛ ꯐꯥꯗꯦ ꯂꯧꯍꯣꯟ ꯆꯥꯔꯤꯕ ꯁꯟꯁꯤꯅꯅꯦ ꯑꯗꯣ ꯁꯟ ꯇꯥꯟꯕ ꯆꯠꯈꯔꯦ ꯕꯣꯟ ꯇꯦꯔꯥꯄꯨꯔꯒꯤ ꯚ꯭ꯌꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁꯤ ꯂꯧꯕꯨꯛ ꯃꯄꯥꯛꯅꯦꯕ ꯄꯥꯛꯇ꯭ꯔ ꯌꯦꯡꯉꯣ ꯂꯧꯕꯨꯛꯁꯦ ꯄꯥꯛꯄꯅꯤ ꯂꯧꯕꯨꯛꯁꯦ ꯅꯨꯡꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯉꯥꯡ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯇ꯭ꯌꯨꯁꯟ ꯇꯝꯈꯠꯂꯛꯄꯁꯤꯅꯅꯦ ꯁ꯭ꯀꯨꯜꯒ ꯀꯥꯈꯠꯂꯛꯄ ꯅꯣꯡꯕꯨ ꯁ꯭ꯀꯨꯜ ꯂꯦꯞꯄꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯌꯥꯝ ꯋꯥꯏꯌꯦꯕ ꯈꯪꯕ ꯆꯠꯄ ꯐꯪꯗꯦꯕꯅꯦ ꯑꯩꯅꯦ Tomorrow. Mama tawraga. Mama jone mag tuja. Ma. Kanana kaugina ida kaudana. Ay angang tawrage. Tawrage. Ala ala ala. Ko. Asi taning bra. Aja bra. Ay nasan dora. Papa. Papa itu tunggu lagi. Ngapa pentak le?
ꯑꯃꯨꯛ ꯂꯥꯛꯑꯕꯣ ꯅꯪ ꯑꯉꯥꯡꯗꯣ ꯊꯥꯡꯕꯗ ꯃꯈ꯭ꯋꯥꯡ ꯅꯥꯔꯅꯦꯕ ꯅꯅ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯈꯛ ꯇꯩꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯈꯛꯇꯪ ꯇꯩꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯩꯁꯟꯒꯅꯦꯕꯀꯣ ꯑꯁꯤꯒꯤ ꯁꯪꯉꯤ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯔꯥꯎꯟꯁꯦ ꯑꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯇꯩꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯊꯝꯃꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ